Good morning. Ngasigi akhoi card ki message hapetang yengminaraseko. Do ningtokaba namit set kadaba color se akoina light machu gumba dumaina set pi bayai ko. Light oiba color natraga angopa gumba use to bi bayai. Sidagi 3 card katang lothopiraseko. 1 2 3 ko. Sidagi amma khanbirase 1 2 3 sidagi 1 khansira 2 khansira natraga 3 khansira sidai amma choose tobiroko. Sida lere ko khoi card ahum se ahamba khanbagi oina haragadi ahamba khanbase kitang mapan thokning daba gumba feel tawani ko ngasi je ko ithanda gumba leningba ado suggestions natraga guidance na haragadi laigano ithanda haipetang thokpiyo punbiyo imanabi gumba ngatang haidi ko adu maina punba talle haraga so haipetang ishagi oina haitaro ngatang mapan thoga kainoma mati ama koi thok so haitaro ko yumda sum laigano ani shuba ko ani shuba se something good haitare ko afaba ma aigi lambi da lakpo oi ko ngasi se aduna haidi afaba pau oigera natraga thabeng khangi oigera natraga sel thumgi oigera haidi phan lakpo gumbadi amadi khuting thoga kenom di pira iko mi amana aduga ahum subagi sina ko ahum suba se khitang ko paisa gi problem haitare ko haidi paisa nungsa gi kitang ngasigi nungaitaba natraga nangnadaba haigadra ko adumaina gumba katang laigani aduga akoigi kaino oina haraga so relationship ki dasu ko haidi ngasai gi paisa na maram moiraga husband wife taga khatnabado adumaina oina ko oigani ko aduna yaraga di haidi keno tobigano haidi khanabigano ko sise haidi ngasai gi sel na maram moiraga na baini gi marakta nungaitaba khotaba lakbodo create tohangano haiwani da sida haise ko ado ahambada ko matam se happy ding minarase ko ngasi ning to ka ba numit ki se ayuk kim pung manga ga minute kuntram do dena 3 ga minute ama phawm leire atagi 9 ga minute kuma pandagi na 8 ga minute 53 phawm leire atagi 12 ga minute 53 dagina nungda wairam gi pung 3 ga minute 50 phawm leire atagi 8 ga minute 53 dagina nungdang gi ni ko sina 8 ga minute 53 daina 13 ga minute 15 phawm leire dagi 12 ga minute 53 dagina pung 5 ga minute 32 phawba sisina mathangi next day nongalamdai gi na haitare ko ado sida lere ko ngasi ki card ki message se ko ado amu heng se yausang su oi purnima su ko toba yabade me amam le ko adu do ai horen gumba share toba yabra yenge ko ado yausang da sai angang ai paisa ni ba lakpane achapot kumba so hapiyo ko yaragadi hadi sum kenoma haidi ko athumbani khangde natraga biscuit packet macha gumba ga su leina ko haidi aduna haidi chana ba kenoma su sum pibi ba haidar ko athumba gumba nakadeng lakpa matam da ko nung dawarang yang anga pipa lakpa matam da adu madi sum leijare ko adu atopa toba ya ba khara leri ko lighting gi kai kamaina kai to haijum phataudi लौथोक्नबा नत्रगा हौजी ऑब्स्टिकल गुंबा यामना लेरगदी सिगी यावसंगी मतम पूर्णिमा सिदा तौबा याबा खरा लेगे अदु दो ngha लेरगा नत्रगा ngasi nanga nange nangdraga haye engonta adum share tawjarake ko adugi pottamagana adu miss tawbirano horen aina hapakpa matamda horen natraga horen nungdang thenga hapakpa suyai natraga nindala hapakpa suyai natraga haye engonta gumba hapakpa suyai ko yari ngai ti khitang ngannabo hotpudi honarake ko ado selere ko ngasi video se ma'am thank you